Yampunamak, Honorable Chief Minister of Manipur, Sri N.Biren. Side over, President for Nelson Binanaba, Haj Abdul Nasir, Honorable MLA. Foundation Stone Laying Ceremony, Lilong Market, Skill Development Hub, Rehabilitation Center, Third and Fourth Floor Muslim Hostel, and Livelihood Sunrise Public School. Inaugurated and foundation. Leingak ki oiba force natana su tounaba lalhoulup oirabasu kana amatana sorok lamjao amadi leirak khullakta khutlai pairaga chatpa toubiganu haina Chief Minister N.Biren fongdokhre. Wafam asi Lilong Karampat leiba Haj House Complex the pangthokhiba foundation stone laying and inauguration for the project under Waqf board Manipur Highway Thouramda Chief Minister N.Biren fongdokhibani. Minister Singh MLA Singh amadi Manipur Leingak ki masak naibul chingwami kayana saruk yakiba thorom aduda Chief Minister N.Biren hai. Wafam asigi wang mada khulai paiduna lambi sorok da chalam lagadi logi oiba action logani. Afaba thabak torok pada miyam changna support tawgadabani masina tadana social media da karim kathainaba mongda post tawbiganu. Police na tawgadaba thabak ta micham miyam na tawbiganu aranba ama leiragadi police ta pau bibiyu. Lobo khutta pairaga sanaba tawbiganu. Center amadi state ta paliba BJP Leingak natana atopa party amatana Manipur kan mangamloy. Lamdam sida santi hanjilaknaba haibasi miyang amat oyo pandamni. Maitay pangal singnasu hiram masida khangna sanaba singi khuthang do oirabasu wari sanaduna santi hanjilaknaba thodang lokot piyo. Ngasi miyamna pirak yoba memory nam sing athu matamna thabak oin onthukna hodagani masagi ta khanba miyoi singna lamdam masig umangwam kokthorakpana maram oiraga lamdam sida ayinga sagi khalkai tarakpani. Masih thokna ba ikhui amat oina thengnami naba matau tai haibu wafam su Manipur ki Chief Minister N.Biren fongdokhre. Islam sa sabi sinaw singi hawai si karino, pama si karino. Sahi gi oina hals ang tang sa. Madugum maya to gi lebam sabam mafam si ngasi karamba sarkar sahi ni phule ma sarkar na piram mabra bana ko. Sahi ni phule ma bana ko yang na nusi na solam magamu do. Komunal wajib na logo kamu tunan piram mabra bana ko. Sara mabra ba. Aina nasir kali nusi. Maka kala never relation politically na pe. Kali jadi no kamde. Yang na Manipur na ninik law na leiba matam. Konhong na ta na aduda mga tahore ya dan mari tahore ya do halatre ya do taurame ya tawong atam do. Madugi matam do dai koi si upai leita dana. Amada hairita da. Nasir. Kamai tu sige koi leibak si sumai to rogde koi tum ki batare. Akoi mut ki batare. Ohong amadi koi porkwa. Matau ta ro khaline. Ya koi ohong mari ka wari sani. Emaru Govindas. Atei MLA amani. Tamina sane. Hong sana ro ju matam du aki bagi macam leban. Ai ngasi ala palagai hayo ke ngasi. Manipur ahong bot change sama ke porna ba madi mai horun dagi koi leminare ba mayam sa koi nusi chana na lengana ba aduga ainjin pun pairaga ma taung betul kana mihan mi pun bharat ba hak ko mayam si dagi kanna ba amadi singa amadi tamani da thugai rei ba maitai pangal gi mereka thugai rei se kanna ba nasire koi political scenes ma darkar le kramai tu sige darkar le khoi se madi pikraba masase Govindas ki aigi akoi isa se sumaina pamna ra ne wasna ra ne Manipur kan si ko na wasna ki ko ina ma si kasi ai doi sine. Hello everyone, it is IPAP TV News, a news networking channel dedicated to the cause of human rights.